अहनबदा मारू ओइबा पाव मणिपुर दा ओमिक्रॉन की अनोबा केस तरुक थेंगनख्रे स्टेट असगी ओमिक्रॉन केस मसिंग तरेत सुख्रे हौखिबा पुंग कुनमरी असिदा मियोय चामा तरा तरुक नौना कोविड-19 पॉजिटिव ओइख्रे सीबगी रिपोर्ट लाइटे हैरोक असेंबली कॉन्स्टिट्यूएंसी की सलुंगफम द माइखुम उपा मसखंग दबा मियोय सिंगना तुमदुना लेजबा मतै मनाव तमथिना फुरम ले रास पॉलिक्लिनिक ता पुखतुना लाइकन नख्रे उख्रुल डिस्ट्रिक्ट हेडक्वार्टर्स ता लैबा ऑल फिशरी क्वार्टर ngase ayu angan bada maine tumna chakre mai kanna ba hotna bada फायर ब्रिगेड की इसिंग लोइखी स्टेशन तमना इसिंग अमुक लौबा चटखी अमदी वाकचिंग की तरानिथोइनि पानबा लनगी लाइरेंबी इमोइनु इमागी इरात नुमित ngasi मणिपुर दा मिजै सिंगना पाकसना पांगथोकनारी पोनी टीवी ने पिजबा नुमिदांगी मणिपुरी पाव मियेंग ताबिरिबा सिंगबु जेनिफर शर्मा तराम नोकचरी हौजिक पाव संदोकना पिजरी मणिपुर दा ngasi ओमिक्रॉन की अनोबा केस तरुक थेंगनख्रे स्टेट असगी ओमिक्रॉन केस मसिंग तरेत सुख्रे पेशेंट सिंग असि मैंडेटरी आइसोलेशन की मतम लोइदुना RT-PCR नेगेटिव रिपोर्ट लाकपदगी डिस्चार्ज तौख्रे मखोइगा नकनारुबा सिंग ट्रेसिंग तौबा अमसुंग कंटेनमेंट की थौरांग पुंबा लौखतले हाइना मणिपुर हेल्थ सर्विसेस के डायरेक्टर डॉक्टर के राजोना प्रेस दा थादोरकपा चेरोल अमना हाइरी हौखिबा पुंग कुनमरी असिदा मणिपुर दा मियोय चामा तरा तरुक नौना कोविड-19 पॉजिटिव ओइख्रे लाइना असना मरम ओइदुना मियोय अमता लैखिदबगी रिपोर्ट लाइटे हाइरिबा केसिंग असि सैंपल पुना लिसिंग अमा चाट्रुक निफु हुमदोय टेस्ट तौबदा फंखिबनी हाइना कोविड-19 कमन कंट्रोल रूम ना हाइरी पॉजिटिविटी रेट असि चादा तरेत दशमिक अमा ओइखी हाइरिबा पुंगफम असिदा मियोय तरा तरेत कोविडगी फगलक्तुना डिस्चार्ज तौखी कोविड-19 कमन कंट्रोल रूम दगी थादोरकपा चेरोल अमना हाइरी हौजिक स्टेट असगी कोविड-19 केस मसिंग असि लाख अमा लिसिंग कुनतरुक चनिपान कुनमाथोय यौरे लोइनना सिखिबा मिगी मसिंगना लिसिंग अनिगा तरानिथोय नि ngasi laibak asida covid-19 positive oibagi chang chada taruk dasmik taret hengalakre case puna lak ani dasmik taruk mari report tawkre laibak ki recovery rate asi chada marfutara manga dasmik ani sinoni hairi positivity rate asi chada tara mari dasmik taret nipan oikhi hauzik fawbada laibak asida mioi crore chama yangkhai manga dasmik ahum mapan vaccine kapkre lohaina union health ministry na phungdokre हैरोक असेंबली कॉन्स्टिट्यूएंसी की हैरोक पुलिस स्टेशन की मनुंग चनबा सलुंगफम दा मसखंग दबा मियोय सिंगना ngarang नुमिदांग पुंग तरा मखाइरोम ताबदा तुमदुना लेजबा मतै मनाव तमथिना फुरम ले रास पॉलिक्लिनिक ता पुखतुना लाइका नखरे थौदोक असिगी मतंगदा लाइकाय मियामना वाकत मिफम फमदुना खोंजंग संगसिनख्रे फुरम बदगी सोकलबा अदुदी फुरित साबम अनोय सिंग चाही निफु हुमदोय अपोकपा PH तोलमु अमसुंग महाकी लोइनबी फुरित साबम ओंबी माइपाक पी देबी कवी सलुंगफम मयाय लेकाय दगिनी हाइरी मसखंगदब सिंग अदुना अनोइबु सिबा याना फुरमबद नतना नोमई राव कया मरुमसु कापथोकलमखी अमदी फाम दा हौबा इंचांग नापी पोचै सिंगसु नैखाइदुना मांगहलमखी हाइरी थौदोक असिगी मतंगदा अनोइगी लोइनबी माइपाकपिना हाइ थौदोक असि ngarang नुमिदांग पुंग तरा मखाइरोम ताबा मतमदा थोखिबनी मखोय अनिना फुरित साबम अनोय अमसुंग महाकी लोइनबी माइपाकपी मखोयगी युंगी ममांगदा लैबा फाम दा अहिंग लेक्तुना लैरिङैदा तुम्थारुरगा मिकअप थोकलपदा थोंग थिलपगी मखोल ताई हाइदुना थोंग हांगदोकलुबदा ममाय ममित खुंबा मसक खंगदबा सिंगना चंगलकलगा महाकी मपुरोइबना तुमलिबा फमुंगदा महाकु सिबा याना फुरमबनी लाउबा यारोय मपानदा थोकिबसु यारोय हाइदुना महाकुसु फुरमखी अमदी नोंमैना नामदुना थमखी तुंगदा महाकी मपुरोइबा अदु सिरे हाइदुना थनमलगा मखोय चटखिबनी हाइरी थवाइददी कनबियु हाइना लाउबदगी थंगनना लैबा मियाम चंगसेलक्तुना मखोय अनिबु हॉस्पिटल दा पुखतुना लाइकनखी अदुगा महाकी मपुरोइबदी हॉस्पिटल दा मखाताना लायेंग हौरगा महापुना हिदाक कापतुना लायेंग लबा मतुंग युमदा पुथरखिबनी
Makoi animak suraga chajabani mahaki mapuroiba hojik siba changba khangdri hinglabasu phibam tagadaba mande maram aduna mari leinaba singna athubada mara leiba sing puthokpiyu haiki Togdok Tokpamda Thobal District SP Jogesh Chandra Hobby Zamsut Laktuna Yangsinki Amadi Hiram Asigi Matangda Tizinba Yaba Ayamba Tizile Jingnabasu Leire Athubada January Basing Fagatuna Logi Topam Tokpa Sing Japjana Tauragani Hainasu SP na Fongdok Lamki Nakan Amaromda Matai Manau Tamtina Furam Liba Asikari Maram Gino Mara Liba Sing Athubada Putokpiyu Bot Kamari Lainana Misi Mina Tokan Biganu Mara Liba Mi Athuba Matamda Jairak Piyu Salungfam Praza Singna Hingsa Pamde Salungfam da Police Outpost Amat Thambiyu Haiduna Lekai Miyam Nangasi Nungtil Salungfam Mayai Lekai Bazar da Wakat Mifam Pamkre Wakat Mifam da Saruk Yakiba United Club Organization UCOG Assistant Secretary PS Mani Nahai Ngarang Numidang Athengbada Furit Sabam Anoi Sing Amadi Mahaki Loina Bibu Tamthina Furamba Anoi Busire Haina Thanamba Asi Yamna Kana Yaningde Ngasi fawbada bot kamari lainana salungfam da hingsa amata thokpa leitri ngasina su ahanba oiraga matungda thoktanaba warep kaya marum lawre hairaduna thodok aduda January basing lengangna athubada faduna chairak pibiyu masak khangdaba singna furam laba anoi hauzik fawba gyan tadana leiri maram aduna mahakna normal punsida halaktri fawbadi hairok kendrada bot lepiba candidate ahumna daita pugadabani amasung mari lainaba singna su athubada sengdorakadabani haiki Amambanina moina mai than ma juya dre len phangye thugai bi de to slide phangye thugai le ari phone phangye mun gre me kimnom de phone taw gen taw bu su I tum tharu re akhoi ni pa ji tum tharu re I ka tholok pa je ta thong je kaw khai re phone phangye thong mon thong kaw ko I ma phone jina akhoi ji kap thole ba ka tholok pa de mo je dum chen san la ga phom ji de nam jin le ga dum ma je ka thong mang khang da ma gai Chile jano habi mata ko modum phure chile na khala ga moyina phundu mo ga saki bane re ai ngonda palak padagi ko hi de phuro padagi ai ju na re na manina moyina mo nang makha to kumdharo no pa to thamamo nang makha je kumdharo na ai ju chingdhare ra ga ai ju phaklang gi dang na hal na thamne ai ju thoke na khalle tawe thoku ya re na nang tho aba nang na he wa nga ba law ra ba ning ta ha ta ra ba nang nong mai sina ka ka ne na ai phaklang hi de namjin na lai ba chen nong mai tham ma ga lai de ai kai ta pang kan thok tre ba ai gi mang gi de moi phu ya ba phu ra ga moi na si re ni ai bai wa kan je khal la ga no pa ji ga ma kon ma wa ma ta gi de law gi de phu bu ji lo shala ba ni an mai da ore ga moi je sakhi ba ne man lo ni suru ga sa ba ne isa ma hi ta man ju ma na suru ga ni sa ju ma na phu bu ne ho je She hoped that I imagine my purchase, but so I regularly become never ladies. I am happy to get the PO and the PBO. I quite thank Karam Doy, Tasiki, Sangol in the Mickey Midang at him with that. She Prisam Ano Shingabo, Susan Omjaraga, and the Tam the Hinjaba, Matai Manabo, Masakandaba, Pimu Setpa, Kutta, Sivayaba, Kulai, Kusukulai Paraga, Tonka Paraga Sangaga. Yaman tam thiba mawong da phubiram basi akoi praja moina ya akoi mayamna yaning da ba amadi kandem to phongdok chari asiki chu matakta thalungam da ngasi phawbuda hingcha gi thok thok pa leitri aduna masin ahan oiraga hojik phawbuda tungda thok tanab gi damakta aikoina Manipur government da amadi mari lenam authority da akoi demand khar tawjari madudi ahan bada yauriba misaksing takutara singajo athubada mari lenam authority na amadi Sarkar na Padana, Atuba Sarak Pibu, Amadi, Hoji Pabo, Marang Pukiba, Prisabongi, Anoi Singabo, Hoji Suma, Miras Medi, Citida, Hoji Gian Magna, Hoji Operation, Hoji Lochindri, and Arupium the lady, Aduna, Magna, normal Gipunsida, Halakti Fabudi, Hirokin the Lepiva, Kinidel Ahuma, Yagu Yagdi, Sundupi, the Basu, Akogi, Salomki Pajamo enough. Ukhrul District Headquarters sa Laiba All Fishery Quarter ngasi ayuk angan bada may netumna jakri. May jakpagi tawdok asi ayuk pung mari taba aduwaida thokibani hairi. May jakpagi tawdok aduda asok apan misi mina thokpadi laite. May horakibagi maram hauzik fawbagi oina jab jana khangba ngamdri. May jakpa matam aduda fungrei tangda Laiba All Fishery Quarter aduda imung anigi miyoi singlay hairi. Fire Services ki team jangsilaktuna may adu kanaba yamna kan honaki adum oinamak quarter adu kanba ngamkidabani.
mai kanab honaba aduda fire brigade ki ising loiki fire brigade na station tamna ising amuk laururaga halakpada quarter adu mai na tumna jaki hari Langi lairembi imoinu imagi ira thoram ngasi mijai singna paksana pangthoknari poirai I thibalup pilna sinduna infagi yumnam lekaida imoinu irat pagi thoram pangthokli singzamai fiyon pham ima kaitel dasu iri yolna sinduna imoinu irat pagi thoram pangthokli Bisnupur district ke Fubala Loktak Maru community hall dasu imoinu irat thogal loop amadi SDO na sinduna imoinu irat pagi thoram pangthoktuna hai lai athen pot amadi ngana chingba katki District asigi Tinungai da Tinungai mayai lekai jalamba lupnasu sinduna imoinu irat thoram pangthokli miyamna Imphalgi Khwairaman Bazar yauna tongan ba kaithel singda imoinu irat pagamari lenyana potchai leiba laknaki Oigi lamdam asigi ipai puna thambiramba inal lining chanaron chungba mayam chung muthaki mayam si yokhat na ba haidana khoi mayam no samjaduna yokhat tagiba lubasi sahi khudingi khoina leptana ima imunu ira thoram se dum pangdo la bo chanda ka kunthra ga ni thorok subasi di khoina malimgi akanba laichat khoigi covid-19 lapana khoina pak sanna yam sauna pangthok traga su kumgi ka kum kangma ya na isam jamna lagi thoram dang khoina ngasi pangthok jare dum mayam su covid-19 dagi checkminasi haukiba sahi akhoina pi ngai de akhoigi tambiraba akhoi ibempo ibubokna imoinu ngasi di imoinu numi tai he harga akhoi phunga lairuda karigumba macha mani kalaga hete samjan bagumba akhoigi hangu kan de masi akhoi lai hangthak tigi akhoi ne polak digi dum leiram me kaina ibempo uksina habiri atubu ngasi akhoi mutkhre adu akhoina karigi damaktamna akhoi masi akhoi promote amuk tongna ba habiri kitang hingal halaga akhoigi yam singna harabada akhoigi mapan digi laiba akhoi dharma sing akhoigi akhoi mayhoron digi lerak panataba indigenous akhoigi mayam si haidiba mapan de laiba mayam sina akhoigi kari hai tare punjal laga akhoi bu mutki dra haibagi adugi pakhanning matam sida haidiba idiol sina akhoigi haidiba akhoigi imoinu haiba thorma ja akhoi pangthok taba yade akhoi cultural gi oiba adagi maroina akhoina cultural da akhoi lai ge thorom loiraga akhoi cultural ge program pangthokani Nungai yai faraba wakchingi tarani thoini panba ima imoinu iratpa Englising ani kunni thoina lakpada Manipur gi Chief Minister N Biren Singh yauna maikai kaya dagi miyamda yai fa pauzal pirakli CMN Biren lan amasung chakhat pagi lairembi asigi mafamda madamgi haira amasung mana masing yauna nga katuna thoni jagadawriba numin asna lakpada ing tappa amasung chakhat pa lamdam ama oirasanu hairi Manipur Legislative Assembly ki Speaker Y Khemchana su numin asina lakpada pumna maki mafamda pukai langai marangkai ba pibiramba oirasanu haina pauzal pirakli amaromda Congress luchingba Rahul Gandhi na su ima imoinu iratpa numin asida mahaki Twitter account da tweet tawduna yaifa pauzal pirakli Manipur Pradesh Congress Committee MPCC ki President N Loken na su ima imoinu chakhonga hongna ba kurumzabagi thauram lakpada yaifa pauzal pirakpaga loinena mipum khudingmak nunga yaifa ba watapa daba chengai faugai singai amasung hi yai chona pibiramba oirasanu amasung punsi nung sangna nada yektana panba lamdam ama oirasanu haina yafa pauzal pirakli IGAR South Kimikyang Makada Fundrai Battalion Assam Rifles amasung Manipur Police ke Combined Team Force amana Kakching District ki Manung Chanba JNB Umathal Village Chachakiba Operation amada Improvised Explosive Device IED ama loinana hand grenade ama recover tokre Operation adu akaknaba pau ama fangbadagi chathakibani haina police dagi fangba pau amana hairi IED amasung grenade adu security forces attack tawnaba plan tawrambani hairi tungda IED amasung grenade adu Manipur police na dispose tokre Hauzik pau gi marakthana atien bre amatang lawminasi Ningol Singhi Punsida, Kwaidagi Maru Ebanumit Asibu, Hena Mangal Hap Nabagidamakta, Lazare, Bridal Makeup and Potloy Collection by Dojo Chongtham.
phone number 9366 214 258. Break matung taram nokchari makhataba pau pizari Wangjing Transport Welfare Society WTWS na mamang chahi singda pangthokpagum ngasisu marirak suba driver singi numit lamding da laiba Social and Cultural Association ki lampakta pangthokri thoram aduda khangabok AC ki hanagi MLA Okram Landoni na chief guest sangayum from JP ki jila parisad ki member MD Hibzur Rahman na president amadi Slopeland Public School Sol Village Khongzom ki principal Nahakpam Babulin IRE Group of Institution Wangjing ki principal Naringbam Rajiv Kumar Wangjing Lamding Municipal Council ki Ward number 3 ki councillor Yumnam Ibopishak Wangjing PS ki OC Soibam Sailen Social worker Laisram Subas Ngangom Joy Sangayumpham GP ki Ward member Singh Ningthozam Ongbi Anita Laima Kundongbam Ongbi Debalana Guest of Honor Singh Oina Saruk Yaki Thoram aduda wangang na duna chief guest OKB o Landoni na kunai asida driver sing na lawriba thodang kaya bu sing thaki driver sing asi lamjing mairani makhoibu ikai khumnagadabani driver sing na mayai kaba chinjak chasel thakchilaga gari thobi ganu miyoi kaya amagi thawai puraga chatlibani haibasi driver sing na matam chupada ningsing biu haiba wafam su thamki driver sing na ana ayek yaudana afaba chakhatpa oiduna miyamgi thogal matam sangna tawba ngamba oibiu haina su mahakna phongdokhi Social worker Laisram Subasna Thoram aduda wangang laduna driver singna kathokpa pukchal sengba amadi minung siga loinana miyamgi thogol tawbiu haina apil chauki mahakna hai arapa mafamda driver amana hangat handa puduna mahai tamhankhiba mahairoi singi marakta IAS MCS oirakpa yawkhrabani masigi damak driver singna chakthokchaba fawgadabani driver singna miyamgi damak kari kari tawba yai haibana chingbagi maramda awareness program pangthokpa yai haiki Thoram adugi saruk ama oina Wangjing Transport Welfare Society ki lai oikraba driver singi photo da imung manungi miyoi singna thoram da saruk yakiba pumna magna ikai khumna ba utuna haikat laikat tambaga loinina laikhidraba singi thawaina sembiba mapugi manakta ingna chikna lairuna ba minute ani tumina leptuna laiki tungda Wangjing Transport Welfare Society ki maikai dagi laikhidraba driver singi imung manungda achamba khudol singsu tamki ꯑꯩꯈꯣꯏꯅ ꯆꯠꯅꯤꯡꯉꯤꯕ ꯃꯥꯏꯀꯩꯗ ꯃꯈꯣꯏꯅ ꯌꯧꯅꯅꯕ ꯄꯨꯕꯤꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯅ ꯂꯝꯖꯤꯡꯕꯤꯔꯤꯕꯅꯤ ꯑꯗꯨꯃ ꯗ꯭ꯔꯥꯏꯚꯔꯁꯦ ꯑꯩꯈꯣꯏ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯖꯤꯡ ꯃꯩꯔꯥꯅꯤ Sinfam ama oina gari thauduna masagi punsi katoktuna leibak miyamgi seba tauramba kaya manung matam chadana laikhidraba kaya gi mafamda ikai khumnaba utpa numit drivers day gi thauram ngasi fubala da oinam ke sojit ki yumda pangthokri Thoram aduda driver Wahengbam Ranjitna Manipur gi mapanda gari thoriba driver singna thengnariba awaba kaya gi matangda wafam kaya phongdokhi Thoram aduda laikhidraba driver singi mafamda minute ama tumina laiduna awaba phongdokladuna ikai khumnaba utki Manipur miyam gi dongta sana thanabagi pose puthorpa khotorpa amadi seng chaktagi nattabida satranungda लाइक तंबा मैम पुनमुक पुथो कोना परपु मतमदा थेनेबे खुदोंग चादबा मैम नागालैंड नुंगदा असम नुंगदा पुनुक थेनेबो मैम लई पुनमकसे अखोइना मसी सरकार दा हाइजेनिंगी मरमदी केंदा मसी प्रोटेक्शन तोबियु अखोइबु ड्राइवर ने हैबी की दमता यामना डोमिनेट तोबिगनु नुसीना चानाना लोइना मिनबगी पांबा खोइदा लेजै ड्राइवर अमु ओइदना अदगी अमसुंग आइगी सबमिनबा अंगांगसिंगबु मोइना फारगा जी तौचंग फूब यावी तौब यावी मसीबुनु तौहनिंगदे मसीबुनुसे मणिपुर सरकार अमदी नागालैंड सरकार अनिमुक पुलप मानरगा तौहनिंगी Manipur gi ariba matamgi lambi singi manungda ama oiriba IT road haina su khangnaba Tamenglong lambi asi matam sangna thausa bidraba lambi ama oiri Gadi khuldagi love near Jawang koba social worker amana hai Lambi asi Tamai subdivision ki manung chanalaiba praja singi lifeline oi badanatana Imphal ga faunaba amatangai raba khul asigi lambi ni Kangpokpi degi Tamai faubagi lambi paring maru aina Bena village thonglang atung badagi Jawang kining village asi phibam yamna sokchile lambi fatabana maram oiduna gari kaya
sumo van amadi passenger puba bus sing yamna wana lambi asida chatli Lafner Chawang na makatana haiki Ningtham tha matamda fawba miyamna lambi asida chatpada awaba mayok na maramna nongju thadagi khalaga miyami painare maram asna mari leinaba department singna miyamgi yaifanaba khanbiduna athub amatamda lambi asi sembi naba thorang lakhat pinaba appeal tawbaga iroinana lambi asida accident thoklakpada mari leinaba authority na dai cha pugadabani haiki Kabui zati ki khwai ki chawba gan ngai kumai na lakpada tongan ba lup kayana Manipur gi miyamda maru oina kabui zati ki ichil inaw singi mafamda harau tayamba fungdok pagaloina na yaifa pausal pirokli United Committee Manipur UCM Kabui Union Manipur Jaliangrong Union Assam Manipur amasung Nagaland International Peace and Social Advancement IPSA amasung Manipur Pradesh Congress Committee MPCC gi maikai harau tayamba fungdok paga iroina na Miyam punna chamin thakminaba nungairaba kumai asina lamdam asida chakatpa amaga hena nungsinaba khenaba leitaba nungairaba lamdam ama isorna pinabiba oirasanu hairi Seyo Club Singzamai Kongbarot Akampata Development Commissioner Handicrafts Ministry of Textiles Government of India gi makhada numit kuntrani chupna artisan kuntrana saruk yaduna chatharakiba Kite Making Craft Design and Technology Development Workshop Loishin Bagi Thoramga Mari Lainana Kite Festival Ama Pangtokre Thoram Aduda State Awardee Konsam Ibomcha Assistant Director Handicraft Service Center Infal Yunam Jagesori Debi Impanel Designer Salam Premila Debi Amadi Export Promotion Council for Handicrafts Designer Maibam Surzamala Debi Nasaruk Yakiba Thoram Aduda Artisan Kuntrana Ningthizana Sem Saraba Telanga Sing Miyamda Utpaga Loinana Paiduna Miyamda Utki Thoram Aduga Mari Lainana Handicraft Service Center Infalgi Assistant Director Yumnam Zayegesori Debina Manipur Asi Atay Northeast State Singa Yengna Bada Handicrafts da Mangzil Taba State Amani Ngasigi Workshop Asida Saruk Yabiri Basingna Design Tauriba Telanga Sing Asi Uruba Matungda Cluster Ama Oina Sakang Biragani Haina Fongdoki Loinana Masida artisan singna thawai hakchang yauna hotna haning bagi apambasu mahakna fungdoki North East regional office na Koliba Guwahati da moi amata ko state ni pandi thagalak jaga so Manipur di thagat ya de hai aduna kunya selata sini ko staff ka tana jabada Imphal East taurasi haiduna numitude lekhiba numitude gi artisan kuntra yang puning jang yaubiba aduga aina visit lakoda koi master trainer oiba Rajesh coming in Panjabada Rajesh amadi ko ise Premila designer yam thagali kaino habada telanga ase isam samna pairaga dum ya boiningi adubu all India level da competition ama yauduni na masiu phasana sema sadana mimang thungna puthokpa yana ko na basda achauba koi hai challenge samaneba aduna masigi phangnaba material phangnaba ise na wana honai aduga master jina su kuntra sigi phasana tagna honaba even telanga gi itna bugana da mana wajab aduna masi training je losalakpa sida ina yamna thagali Yangkai Mari Rak Suba Pongal Celebration Cum Prize Distribution gi thoram ama ngasi More gi Tamil Sangam na Senduna More Sunrise Ground da Pangthokri Ngasigi thoram aduda Yas and WRD gi Minister Letpau Haukip 43 Assam Rifles More gi CO Sumit Sud Tamil Sangam gi Vice President Kamal Khan 20 Assam Rifles Tengnopal gi CO J Narayanan ADC Chandial gi ex-chairman Laukhosai Joe ex-member ADC Chandial Geneva Haukip President in charge ICC Victor Lemkhothang T President MCM M Thoiba President Akodom TS Buddha President MMCM Razaudin Amadi Durga Sharma President Gorkha Samas Namaru Oiba Miyoi Singh Oina Saruk Yaki Loinana Pongal Celebration ga Mari Lainana Pangthokiba Sports Event Singda Makok Mathang Takraba Singda Mana Mathum Singsu Yenthoki Hauzik Pau gi merak thana aten ba break amamuk rominasi
yumda laiba anabasingi hidak kappa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medlin Home Nursing Care Service Manipurna pung kunmari chukna adom yumda latuna hidak kappa injection piba dressing tauba feeding tube hapa catheter hapa amadi makhal kya ke anabasing experience lairaba doctor amadi nursing laktuna mating pangzari akupa marol gidamag Medlin gi helpline number 9205987988 amukasu 9205987988 ta call toguna tanabiu natraga Google Play Store dagi Medlin app download toguna booking togi break matung taram nokchari makhata ba pau pizari lamdam asigi haurak liba entrepreneurs singu yokhatna bagi pandam da numit ini chupna sathagadaba entrepreneurs meet ama pangthoklagani haina new chekon da laiba CCSK gi office da pangthokpa paumi singa unabada loop asigi president Jitendra Ningombam na haikri bahakna makhata na haiki act is policy na thabak oina olakpada Manipuri sing asi karamba fibam da lakani amasung kari Jackson thorang lahoba mathau tabagi haibagi matangda khana nainanaba lamdam asida laiba entrepreneurs sing unazabagi thoram asi tha asigi kunmathoi amadi kunithoida ima holda CCSK na sinuna pangthok chagani railway na singba mayam yoksur patang jasida koi kari thokang lahoba mathau tai hausi khana jarabo tungda committee of civil societies kanipa CCSK na manipur da laibi entrepreneur mayam sing sigi apunba koi wakhalo nama china thamba mathau tai habu khanjaraga lagriba koi January ki tang kun ma thoi musung kun ni thoi numit nini sida koi Indian Medical Association Hall ima hall da ai puma bandegina until di pumai ta fawada numit nini si koina into the to the entrepreneurs meet hana tholaga moru na maduda thimu oibasi growth of entrepreneurship in the Manipur programs and prospect khaibas da tawga khane ne bumne ne bagi thormo sinjabani Nongmagi oiba financial management gi matangda khanna nainabagi thoram ama ngasi Nurathel Garden da New Life Foundation DNC amadi UNMM na puna sinduna pangthokri thoram aduda New Life Foundation gi chairman LP sakna karigumba thabak ma tawbada office ki natraga lanai NGO gi oirabasu financial gi oiba hiram asi yamna maru oiba saruk ama oiri financial accountability ningthina management tawdrabadi hiram amatada mai pakpa natraga mabung faba ngamloi thoram aduda saruk yakiba media person singda achamba khudol potsu piki financial literacy se compulsion oi then adu mathakta financial sound letraba financial accountability letraba madugi ko concept and ideas letraba taragadi ekona sagi any workshop at the thabak shulopum matamda or thabak to torpum matamda maduda any kind of argument traits on the quality and the quantity manage to bungarata justification to work pa verifiable indicators mo purpum matamda my level activities to ga my level financial involvement to ga madu cross cutting yenglapo matamda maduni parallel onamda taragadi aduda photo my manipulate tawriba tawdibra liter financial ki my level accountability is books of accounts maintain to ga bills and boxes ledgers should have from bank transactions releva utilization mayam se failure or target organization no failure organization failure by organization means government or BI issue NGO or BI or any organization or BI financial sound like the CRD Hokiba December ki tang tarani thoida JNU da research tawribi lesabi amabu masana yadana namduna fazilaga thamlaba matungda jele harakiba thongdoki matangda lokhatpa case kamari leinena jele hariba nupa adu yauna nupi amaga mioi ahum police na January ki tang tarani thoida fagat khibaga loinena numit mangani gi custody remand tawkre hari nupi macha asibu mayumda puraga fazinduna ahing ama thamlaba matung mathang numiki ayukta chen bani haiduna pau haidokpa lakhi adubu nupi macha asina mahak chen banatte masana yadana namduna faraga mahaki ikai khumnaba manghanaba hona khibani haiduna singzamai police station da complaint tawrakhibani hairi Hokiba November ki tang kunma thoida sina fangkiba sagol sem nilakanta singi misiga mari lainana sem kiba
Joint Action Committee JAC against the brutal killing of Sagolsem Nilakanta Singna Sinduna ngarang miyam gi mifam ama pangthokre mifam aduda Nilakanta mihat asida chana ba khungang asigi mioi sing amukhana khungang asida lahendaba amadi mihat asigi achumba langlalangjin puthokna ba hotna ringai jairak asida mahaki imung manunggi mioi sing ming oina palabada Furit Sabam Shyamo Singh Chahi Humpumanga Apokpa Laikhidraba P.A. Sagar Singh Sagolsem Mukra Devi Chahi Nipumanga Laikhidraba Nilakanta gi loina bi amadi Nilakanta gi machanupa Sagolsem Romario Singh Chahi Kunmathoi amasung Chabungbam Balesor Singh Chahi Kunmathoi Apokpa C.S. Gyanashor Singh asi haukiba numit kharani gi mamangdagi mayum thadoktuna mafam khangduna chatkraba makhoi sing asi Police na fanaba thirabasu faba ngamdre Maram aduna kanagumbana hariba mioi sing asi thengnaba thoklabadi makhoi bu changjafam pidanaba amadi manak nakpa police station da pau pibinaba lup kayana sahi tawduna thadorakpa cherol amana hari amasung makhoi gi leifam takpa ngamba mioi da JAC asina awaman pizakani haina cherol aduna makatari tangkak ani thokna pangthokadawriba tarani thoi suba Manipur State Assembly mikhal asida karamba mioi singda BJP gi ticket pigadage haibadu lepthoknaba BJP Manipur Pradesh ki State Election Committee Semkri Manipur BJP President A. Sarda Devi Manipur Chief Minister N. Biren Singh Ex-President T.S. Sauba Ex-President K. Vavananda Works Minister T.S. Bishwajit Speaker Y. Kemchan MP R.K. Ranjan MP Lesemba Sana Zauba Ex-Cabinet Minister B. Hankhanlian Ex-State BP Kikhonbong Niumai MLA Gobindas Kontauzam, State Executive Member Yanglep Haukip, Organization Secretary Abe Kumar Giri, General Secretary Premananda Amasung L. Devena Committee Asida Yauri Hari. Aroi Beda Maru Eba Pau Amukhana Pisari. Manipur da Omicron gi anoba case taruk thengna kre state asigi Omicron case masing taret su kre Haukiba pung kunmari asida mioi chama tara taruk nauna COVID-19 positive oikre sibagi report laite. Hairok Assembly Constituency ki salungfam da maikum upa masakhang da ba mioi singna tumduna laizaba matai manaw tamthinya furam lei Ras Polyclinic ta pukhatuna laikan na kre. Ukrul District Headquarters sa Laiba All Fishery Quarter ngasi ayuk angan bada may nitumna chakre may kanna bahot na bada Fire Brigade ki ising loiki station tamna ising amuklawba chatki amadi wakching itara ni thoini panba langi lairembi imoinu imagi irat numit ngasi Manipur da mitai ising na paksana pangthoknari Ngasigi onya di PONYTV na pizza ba numidang gi Manipuri pau migeng tabiri besingbu amukhana khurumzari